ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯀꯤ ꯐꯤꯔꯣꯜ ꯑꯩꯅ ꯏꯁꯇ꯭ꯔꯤ ꯇꯛꯏꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯍꯣꯏꯗ ꯏꯕꯥꯏꯒꯤꯕꯨ ꯍꯦꯍꯦ꯫ ꯖꯦꯀꯣꯕꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯍꯣꯏ ꯃꯥꯏ ꯀꯩꯁꯨ ꯍꯥꯏꯅꯗꯦ, ꯃꯐꯤ ꯃꯔꯣꯟꯗꯨ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ ꯃꯄꯥꯟꯗꯒꯤ "ꯑꯆꯧꯕ, ꯏꯕꯨꯡꯉꯣ ꯔꯣꯖꯔ, ꯆꯥꯛ ꯁꯦꯝꯃꯦꯅꯦ, ꯂꯣꯏꯅꯔꯕꯣ ꯅꯣꯏꯕꯣ?" ꯖꯦꯀꯣꯕꯅ "ꯂꯣꯏꯔꯦ ꯃꯥ." ꯔꯥꯖꯦꯟꯗꯤ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛꯇꯨ ꯈꯔ ꯄꯤꯖꯔꯝꯃꯤ꯫ "ꯏꯆꯥꯇꯣꯝꯕꯤ, ꯌꯥꯔꯦꯗ, ꯕꯕꯥ ꯀꯌꯥ ꯆꯥꯅꯤꯡꯗꯦ." "ꯕꯕꯥ, ꯆꯥꯛꯁꯦ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯈꯨꯑꯣ." "ꯍꯣꯏ ꯍꯣꯏ, ꯆꯝꯐꯨꯠꯇꯨꯗꯤ ꯈꯔ ꯆꯥꯔꯒꯦ. ꯑꯗꯣ ꯕꯕꯥ ꯑꯗꯨꯝ ꯆꯥꯖꯍꯧꯔꯒꯦ, ꯏꯆꯥꯁꯨ ꯆꯥꯎꯔꯣꯗꯅ." "ꯌꯥꯅꯤ ꯕꯕꯥ, ꯇꯥꯃꯣ ꯍꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯒꯦ." ꯆꯥꯛꯈꯨꯝꯗꯅ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯔꯣꯖꯔꯅ "ꯃꯃꯥ ꯍꯣꯏꯁꯨ ꯆꯥꯔꯣ." "ꯌꯥꯅꯤ ꯌꯥꯅꯤ, ꯏꯆꯥ ꯍꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯔꯒꯦ." ꯔꯣꯖꯔꯗꯨ ꯆꯥꯅ ꯆꯥꯅ ꯊꯣꯡꯂꯣꯝꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯖꯩ꯫ ꯇꯣꯟꯁꯨ ꯔꯣꯖꯔꯒꯤ ꯀꯥꯔꯟ ꯈꯪꯕꯅꯤꯅ ꯃꯈꯣꯏ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯖꯦꯀꯣꯕꯅ "ꯆꯠꯅꯕ ꯇꯧꯁꯤ. ꯏꯃꯥ, ꯍꯤꯗꯥꯛꯀꯁꯦ ꯃꯇꯝ ꯆꯥꯅ ꯄꯤꯖꯕꯤꯊꯧꯀꯣ. ꯆꯥꯕ ꯊꯛꯄꯗꯁꯨ ꯈꯔ ꯖꯣꯇꯣꯟ ꯇꯧ. ꯑꯩ ꯂꯩꯇ꯭ꯔꯦꯅ ꯅꯣꯏ ꯕꯕꯥꯒꯤ ꯁꯦꯕꯥꯁꯦ ꯄꯪꯇꯧꯗꯁꯨ ꯇꯧꯁꯤꯟꯒꯅꯨ." "ꯍꯣꯏ ꯍꯣꯏ, ꯍꯟꯗꯛꯇꯤꯅꯦ ꯅꯄꯥꯁꯨ ꯑꯣꯐꯤꯁ ꯆꯠꯄꯁꯦ ꯆꯥꯛ ꯀꯌꯥ ꯆꯥꯅꯤꯡꯗꯦꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ ꯊꯛꯇꯕꯅꯤ." "ꯑꯣꯏ, ꯂꯣꯏꯁꯤꯜꯂꯣ, ꯃꯥꯗꯨꯅ ꯂꯩꯔꯅꯨ ꯅꯨꯄꯥꯅꯕꯨ." "ꯍꯣꯏ ꯏꯕꯥ, ꯍꯣꯏ ꯇꯥꯃꯣ." ꯔꯣꯖꯔ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯅꯝꯖꯤꯟꯈꯤ꯫ ꯁꯨꯅꯤꯇꯥꯅ "ꯏꯕꯨꯡꯉꯣ, ꯇꯞꯅ ꯆꯥꯎ. ꯃꯤꯅ ꯆꯥꯔꯤ ꯊꯛꯏꯉꯩꯗ ꯒ꯭ꯔꯤꯒꯤ ꯇꯛꯁꯟꯒꯅꯨꯅꯦ ꯑꯆꯧꯕ ꯅꯪꯕꯣ." ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯟꯗꯤ ꯖꯦꯀꯣꯕꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯥꯕ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯂꯨꯕꯗ ꯔꯣꯖꯔ ꯅꯝꯕꯒꯤ ꯊꯕꯥꯛ ꯐꯨꯜꯂ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯑꯩꯃ, ꯁꯤꯕ ꯇꯥꯔꯦꯅꯦ." ꯔꯣꯖꯔꯅ "ꯀꯩꯅꯣ, ꯅꯪ ꯑꯃꯨꯛ ꯐꯔꯛꯇ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ?" "ꯍꯣꯏ ꯏꯕꯨꯡꯉꯣ, ꯂꯨꯛ ꯍꯥꯕ ꯆꯪꯖꯔꯛꯄꯅꯦ." "ꯑꯣ, ꯑꯩꯗꯤ ꯑꯩ ꯌꯦꯡꯕ꯭ꯔꯕꯣ?" ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔꯁꯨ ꯁꯨꯅꯤꯇꯥ ꯂꯩꯕꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯆꯔꯝꯃꯤ꯫ ꯇꯣꯟꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯔꯣꯖꯔꯅ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯍꯥꯝꯃꯤꯉꯩꯗ ꯖꯦꯀꯣꯕꯅ ꯀꯧꯔꯛꯏ꯫ "ꯂꯣꯏꯗ꯭ꯔꯤꯕꯣ?" ꯁꯨꯅꯤꯇꯥꯅ "ꯏꯃꯥ ꯏꯄꯦꯝꯃ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯆꯧꯕ, ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯗꯀꯣ." ꯔꯣꯖꯔꯁꯨ ꯃꯈꯨꯠ ꯇꯩꯊꯣꯛꯅ ꯇꯣꯟꯗ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯤ ꯎꯁꯤꯟꯅꯗꯦ꯫ ꯔꯣꯖꯔꯁꯨ ꯇꯣꯟꯅ ꯍꯟꯅ ꯌꯦꯡꯂꯛꯇꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯔꯣꯖꯔ ꯊꯣꯛꯈꯤꯕ ꯎꯕꯗ ꯇꯣꯟꯁꯨ ꯍꯥꯏꯔꯞꯇꯤ ꯅꯣꯛꯆꯩ꯫ ꯖꯦꯀꯣꯕꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯒ "ꯕꯕꯥ, ꯑꯩ ꯑꯃꯨꯛ ꯆꯧꯈꯤꯒꯦ. ꯃꯤꯔꯣꯜ ꯂꯩꯇ꯭ꯔ ꯈꯪꯉꯗꯤ ꯈꯤꯇꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ." "ꯍꯣꯏ ꯍꯣꯏ." ꯔꯣꯖꯔꯅ "ꯕꯕꯥ, ꯆꯠꯂꯨꯈꯤꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ. ꯑꯅꯥꯕ ꯌꯥꯎꯔꯛꯄꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯅꯥꯔꯒ ꯀꯅꯥꯁꯨ ꯂꯩꯅꯤꯡꯕ ꯅꯠꯇꯦ. ꯕꯕꯥ, ꯍꯛꯆꯥꯡ ꯈꯔ ꯉꯝꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯣ, ꯑꯩ ꯑꯣꯏꯅ ꯂꯥꯛꯀꯦ." ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯇ ꯌꯦꯡꯉꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯃꯤꯠꯇꯨ ꯈꯨꯠꯖꯤꯜꯂꯒ ꯈꯥꯔꯞꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯔ ꯅꯣꯛꯁꯤꯟꯅꯩ꯫ ꯖꯦꯀꯣꯕꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ "ꯇꯣꯟ, ꯇꯥꯃꯣ ꯆꯧꯈꯤꯒꯦ." ꯇꯣꯟꯅ ꯆꯥꯛꯈꯨꯝꯗꯒꯤ "ꯇꯥꯃꯣ, ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯤꯌꯦ, ꯉꯥꯏꯍꯥꯛꯇꯗꯤ ꯉꯥꯏꯈꯣꯗ." ꯖꯦꯀꯣꯕꯁꯨ ꯚꯥꯞ ꯑꯣꯏꯔꯗꯨꯅ "ꯍꯣꯏ ꯍꯣꯏ, ꯂꯣꯏꯔꯒ ꯍꯥꯏꯔꯣ." ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯔꯣꯖꯔꯁꯨ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯇꯣꯟꯅ ꯉꯥꯏꯈꯣ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤ ꯉꯥꯏꯈꯣ ꯍꯥꯏꯔꯛꯂꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯈꯪꯗꯕꯅꯤꯅ ꯔꯣꯖꯔꯅ "ꯇꯥꯃꯣ, ꯇꯣꯟꯅ ꯉꯥꯏꯈꯣ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ?"
ꯖꯦꯀꯣꯕꯁꯨ ꯈꯨꯝꯅꯤꯡꯗ ꯃꯤꯅ ꯆꯥꯔꯤ ꯊꯛꯂꯤꯉꯩꯗ ꯆꯠꯊꯣꯛꯄ ꯍꯧꯅꯗꯦ ꯃꯤꯅ ꯆꯠꯂꯝꯗꯥꯏꯗ ꯆꯥꯛ ꯆꯥꯍꯧꯕ ꯐꯠꯇꯦ ꯔꯣꯖꯔꯅ ꯑꯣ ꯑꯗꯨꯗꯤ ꯂꯣꯏꯔꯕ ꯌꯦꯡꯒꯦ ꯖꯦꯀꯣꯕ ꯉꯁꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔ ꯄꯣꯠꯅꯤ ꯁꯥꯎꯔꯨ ꯌꯥꯗꯕꯒꯤ ꯄꯪꯂꯩ ꯃꯔꯩꯔꯝꯕꯅꯤ ꯁꯥꯒꯠꯂꯤꯕ ꯁꯥꯗꯨꯅ ꯀꯥꯏꯔꯛꯄꯗ ꯅꯄꯨꯟꯁꯤꯗ ꯁꯣꯏꯅꯥꯏꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯔꯣꯖꯔ ꯄꯩꯔꯞꯅ ꯈꯣꯏ ꯃꯤꯅꯣꯁꯤꯕꯣ ꯇꯣꯟ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ ꯇꯥꯃꯣ ꯂꯣꯏꯔꯦ ꯖꯦꯀꯣꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯈꯤ ꯔꯣꯖꯔꯁꯨ ꯇꯣꯟꯁꯨ ꯏꯟꯅꯔꯛꯏ ꯔꯣꯖꯔꯅ ꯇꯞꯅ ꯅꯪ ꯐꯣꯟ ꯅꯝꯕꯔ ꯈꯪꯉꯤ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯣꯟ ꯄꯥꯈꯠꯅ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯋꯣ ꯔꯣꯖꯔꯁꯨ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯛꯇꯤꯡ ꯑꯗꯣ ꯁꯨꯅꯤꯇꯥꯁꯨ ꯎꯍꯧꯏ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄꯩ ꯃꯇꯝꯕꯨ ꯀꯅꯥꯅ ꯊꯤꯡꯂꯨꯅꯤ ꯈꯟꯗꯣꯛꯆꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈꯤꯕꯒ ꯇꯣꯟꯅ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯔꯣꯖꯔꯒꯤ ꯏꯆꯝ ꯆꯝꯕ ꯏꯉꯧ ꯉꯧꯖꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯟ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ ꯒꯦꯠ ꯃꯌꯥꯗ ꯅꯣꯡꯃꯤ ꯂꯦꯞꯄꯗꯨ ꯎꯕꯗ ꯁꯨꯅꯤꯇꯥꯅ ꯍꯣ ꯀꯣꯟꯅ ꯅꯣꯛꯑꯣ ꯀꯣꯟꯁꯦ ꯐꯦꯡꯉꯣ ꯂꯥꯎ ꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯨꯏꯃ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯔꯣꯖꯔ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯑꯕꯦꯝ ꯍꯣꯏꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯇꯧꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯅꯦ ꯂꯤ ꯏꯔꯤꯈꯣꯏ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯈꯤꯒꯦ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯄꯥꯕꯨꯡꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯁꯅꯥ ꯀꯩꯗꯧꯔꯦ ꯔꯣꯖꯔ ꯀꯗꯔ ꯍꯧꯔꯛꯏ ꯆꯥꯗ ꯊꯛꯇꯕꯅ ꯀꯪ ꯁꯤꯗꯧꯔꯦ ꯑꯩ ꯑꯦꯀꯥꯎꯟꯁꯨ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗꯦ 20K ꯑꯃꯨꯛꯇ ꯀꯥꯞꯄꯣ ꯑꯩꯃ ꯏꯆꯥꯕꯨ ꯀꯩ ꯆꯥꯅꯤꯡꯕꯅꯣ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯍꯥꯏꯌꯨꯗꯅ ꯀꯀꯥꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯑꯁ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯀꯅꯤ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯒꯦ ꯅꯨꯄꯥꯗꯣ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯔꯣꯖꯔꯗ ꯄꯩꯁꯥ ꯑꯃꯠꯇ ꯁꯤꯟꯅꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ 10,000ꯁꯦ ꯀꯩꯁꯨ ꯌꯥꯝꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯄꯥꯕꯨꯡꯅ ꯈꯪꯂꯗꯤ ꯃꯤꯋꯥ ꯇꯥꯗꯧꯔꯤꯕꯅꯤ ꯁꯅꯥ ꯊꯝꯃꯣ ꯑꯩ ꯍꯥꯏꯔꯞ ꯃꯦꯗꯥꯝꯗ ꯍꯪꯈꯤꯒꯦ ꯑꯁ ꯀꯀꯥ 20K ꯈꯛ ꯊꯥꯔꯣ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯍꯪꯂꯩꯗꯣ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯏꯃꯥꯗ ꯍꯥꯏꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯛꯑꯔꯣꯏ ꯄꯥꯕꯨꯡ ꯁꯨꯡꯉꯥꯏ ꯐꯔꯦ ꯀꯀꯥ ꯊꯥꯔꯛꯑꯒꯦ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯔꯣꯖꯔ ꯄꯩꯁꯥ ꯀꯥꯞꯄꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯒꯦꯝ ꯁꯥꯟꯅꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯩꯁꯥ ꯆꯪꯂꯛꯄꯗꯨꯗ ꯌꯦꯁ ꯅꯩꯊꯔꯒꯦ ꯉꯁꯤꯗꯤ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯄꯥꯔꯇꯤ ꯁꯤꯟꯅꯕ ꯐꯣꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯄꯣꯠ ꯆꯩꯁꯨ ꯑꯣꯔꯗꯔ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯗꯨꯅ ꯔꯤꯇꯥꯗ ꯄꯥꯎ ꯑꯗꯨ ꯇꯝꯖꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯔꯤꯇꯥ ꯉꯛꯅ ꯀꯔꯤ ꯃꯥꯗꯤ ꯀꯩꯒꯤ ꯄꯩꯁꯥ ꯃꯦꯗꯥꯝ ꯃꯃꯥꯟꯅꯕ ꯀꯅꯥꯅꯣ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯀꯩꯗꯧꯕꯒꯤ ꯄꯩꯁꯥꯗꯨ ꯀꯥꯞꯄꯨꯔꯤꯅꯣ ꯅꯨꯄꯥꯗꯨ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯤꯇꯥꯁꯨ ꯈꯪꯖꯩ ꯃꯆꯥꯒꯤ ꯁꯥꯔꯩ ꯀꯗꯔ ꯐꯗꯔ ꯑꯗꯨꯃꯛꯅ ꯃꯤꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯆꯩꯕꯁꯨ ꯉꯝꯖꯔꯝꯗꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯅꯔꯦ ꯃꯔꯨꯞꯁꯤꯡꯗꯨ ꯐꯣꯟ ꯂꯣꯏꯅ パイꯅꯕ ꯃꯇꯝꯅꯤ ꯑꯣꯟꯂꯥꯏꯟꯁꯨ ꯄꯨꯂꯞ ꯂꯩꯔꯝꯃꯤ ꯔꯣꯖꯔꯅ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯔꯅꯨ ꯄꯥꯔꯇꯤ ꯇꯧꯁꯦ ꯍꯥꯏꯔꯛꯄꯗꯨꯁꯨ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯔꯤꯇꯥꯒꯤ ꯐꯣꯟ ꯂꯥꯛꯏ ꯔꯣꯖꯔꯅ ꯑꯁ ꯃꯗꯨꯒꯤ ꯀꯣꯛꯇꯥꯡꯗꯨꯅ ꯄꯥꯎ ꯁꯣꯏꯗꯅ ꯇꯝꯃꯝꯃꯅꯤ ꯍꯜꯂꯣ ꯃꯃꯥ ꯍꯥꯏ ꯁꯅꯥ 10,000ꯗꯨ ꯀꯩꯗꯧꯅꯕꯅꯣ ꯔꯣꯖꯔ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯑꯕꯦꯝꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯛꯁꯤꯟꯅꯔꯒ ꯃꯃꯥ ꯑꯕꯦꯝꯒꯤ ꯕꯥꯔꯗꯦꯅꯦ ꯁꯨꯝ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯉꯩꯅꯦ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯅꯕ ꯑꯗ ꯑꯩꯅ ꯄꯨꯊꯣꯛꯄꯤꯒꯦ ꯇꯧꯅꯤꯗ
ꯔꯤꯇꯥꯅ ꯁꯦꯡꯂꯕꯣ? ꯑꯁꯦꯡꯕꯅꯤ ꯃꯃꯥ. ꯐꯔꯦ ꯐꯔꯦ, ꯑꯩꯈꯣꯏꯗꯔꯣ ꯑꯕꯦꯝ ꯍꯣꯏꯗꯔꯣ? ꯑꯩꯈꯣꯏꯗꯅꯦ. ꯑꯣ, ꯑꯗꯨꯁꯨꯅ ꯍꯟꯗꯛꯇꯤ ꯌꯨ ꯊꯛꯄ ꯈꯣꯠꯄ ꯌꯥꯔꯣꯏꯀꯣ, ꯏꯃꯥꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ. ꯑꯁ ꯃꯃꯥ, ꯅꯨꯄꯤ ꯌꯥꯎꯔꯒ ꯀꯃꯥꯏꯅ ꯌꯨ ꯊꯛꯇꯣꯏꯅꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ. ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯔꯣꯖꯔ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯖꯩ. ꯑꯕꯦꯝꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯖꯥꯠꯂꯣ? ꯑꯣꯏꯔꯝꯗꯧꯁꯨ ꯃꯥꯟꯈ꯭ꯔꯦꯗ. ꯑꯕꯦꯝ ꯄꯟꯕꯗ ꯌꯥꯔꯛꯏꯁꯤꯅꯗꯤ ꯑꯣꯏꯔꯝꯃꯅꯤ. ꯍꯣꯏꯗ, ꯑꯣꯏꯒꯦ ꯑꯣꯏꯖꯧ. ꯃꯥꯅꯁꯨ ꯑꯩ ꯄꯥꯝꯗꯦ, ꯑꯩꯅꯁꯨ ꯄꯥꯝꯗꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯑꯕꯦꯝꯗ ꯀꯣꯜ ꯇꯧꯒꯦ. ꯑꯦ, ꯅꯝꯕꯔꯗꯤ ꯌꯥꯎꯗꯦꯅ. ꯑꯁ, ꯑꯃꯨꯛ ꯆꯠꯂꯨꯗ ꯌꯥꯔꯣꯏꯅꯦ ꯇꯧꯔꯤꯁꯦ. ꯃꯇꯣꯝꯇ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯒ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯇꯥꯃꯣ, ꯑꯕꯦꯝ ꯍꯣꯏꯗ ꯆꯠꯂꯨꯒꯦ. ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯕꯦꯝꯒꯤ ꯕꯥꯔꯗꯦꯅꯦ. ꯑꯩꯅ ꯆꯥꯛꯇꯣ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯁꯦ ꯍꯥꯏꯈꯤꯕꯅꯦ. ꯍꯥꯏꯈ꯭ꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ, ꯃꯥꯏꯅ ꯂꯥꯛꯆꯔꯅꯤ. ꯅꯠꯇꯦ, ꯍꯥꯏꯔꯨꯒꯦ ꯍꯥꯏꯕꯅꯦ. ꯖꯦꯀꯣꯕꯁꯨ ꯃꯥꯅ ꯇꯟꯕꯅꯤꯅ ꯔꯣꯖꯔꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯔꯣꯖꯔꯗꯨ ꯅꯍꯥꯟꯒꯩꯗꯤ ꯀꯧꯕꯅꯤ, ꯉꯁꯤꯗꯤ ꯀꯧꯗꯒꯩ ꯍꯦꯛꯇ ꯌꯨꯝꯗꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯈꯤ. ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯒꯩ ꯑꯕꯦꯝ ꯀꯥꯗ ꯆꯪꯂꯨꯕꯗ ꯑꯕꯦꯝꯗꯤ ꯏꯟꯅꯔ ꯁꯦꯠꯂꯒ ꯃꯅꯨꯡꯒꯤ ꯐꯨꯔꯤꯠꯇꯨꯇꯪ ꯂꯤꯠꯂꯒ ꯂꯩꯔꯝꯃꯤ. ꯔꯣꯖꯔꯁꯨ ꯑꯕꯦꯝꯁꯨ ꯄꯨꯂꯞ ꯍꯦꯛ ꯈꯪꯃꯤꯟꯅꯩ. ꯑꯣꯏꯃꯥ, ꯃꯤꯅꯥꯏ! ꯔꯣꯖꯔ ꯅꯥꯀꯟꯅ ꯁꯠ ꯑꯣꯟꯊꯣꯛꯈꯤ. ꯁꯣꯔꯤ, ꯅꯐꯤꯗꯣ ꯍꯣꯡꯂꯗꯤ ꯊꯣꯡ ꯂꯣꯛ ꯇꯧꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯑꯕꯦꯝ ꯍꯣꯕꯦ ꯍꯣꯕꯦ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯟꯈꯤ, ꯐꯅꯦꯛ ꯑꯃ ꯁꯦꯠꯆꯤꯜꯂꯒ. ꯃꯥꯅꯒ ꯑꯆꯨꯝ ꯁꯥꯔꯛꯏ. ꯌꯥꯔꯕꯣ? ꯂꯣꯏꯔꯕꯣ? ꯑꯣꯟꯊꯣꯔꯛꯑꯒꯦ? ꯍꯣꯏ ꯌꯥꯔꯦ, ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯔꯣꯖꯔ ꯑꯕꯦꯝꯒꯤ ꯃꯅꯥꯛ ꯋꯥꯏꯗ ꯆꯪꯁꯤꯜꯂꯒ ꯇꯞꯅ. ꯅꯪꯒꯤ ꯉꯁꯤ ꯕꯥꯔꯗꯦꯅꯦ ꯍꯥꯏꯖꯤꯟꯕꯅꯦ. ꯑꯗꯣ ꯇꯣꯟꯗꯁꯨ ꯍꯥꯏꯈ꯭ꯔꯣ, ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯦ. ꯏꯃꯥꯟꯅꯕꯉꯩꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ. ꯉꯁꯤꯔꯣ ꯍꯥꯏꯁꯦ? ꯍꯣꯏꯍꯦ. ꯇ꯭ꯌꯨꯁꯟꯗꯤ? ꯆꯠꯂꯨꯔꯅꯨ ꯌꯥꯔꯦ. ꯅꯪ ꯃꯥꯡꯕꯗ ꯑꯩꯁꯨ ꯌꯥꯎꯔꯣ ꯍꯥꯏꯔꯣ? ꯉꯁꯤꯈꯛ ꯇ꯭ꯌꯨꯁꯟ ꯆꯠꯇꯕꯗ ꯍꯦꯛꯇ ꯃꯥꯡꯗꯧ ꯅꯠꯇꯦ. ꯑꯗꯨ ꯅꯪꯁꯦ ꯇꯣꯞꯄꯔ ꯅꯠꯇ꯭ꯔꯣ? ꯍꯟꯗꯛꯇꯤ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯪꯗ꯭ꯔꯦꯀꯣ? ꯅꯪꯅ ꯑꯣꯖꯥ ꯁꯥꯕꯤꯔꯤꯕ? ꯑꯩꯗꯤ 12ꯁꯦ ꯑꯦꯛꯖꯥꯝ ꯊꯥꯔꯣꯏꯌꯦ. ꯑꯦ, ꯀꯩꯒꯤ? ꯇꯣꯟꯒ ꯃꯥꯟꯅꯅꯕ ꯍꯟꯖꯤꯟꯗꯣꯏꯅꯦ. ꯑꯁ, ꯂꯣꯏꯔꯦꯍꯦ. ꯑꯗꯣ ꯅꯪ ꯐꯣꯟ ꯅꯝꯕꯔꯗꯨꯁꯨ ꯄꯤꯔꯛꯑꯣ. ꯉꯥꯏꯍꯥꯛ ꯂꯩꯇꯦꯅ ꯂꯥꯛꯑꯒ ꯆꯣꯞ ꯇꯣꯛꯆꯔꯨ. ꯀꯅꯥ ꯈꯪꯅꯤ, ꯅꯪꯁꯨ ꯐꯩꯖꯣꯝ ꯊꯣꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯔꯝꯃꯗꯤ ꯏꯆꯣꯞ ꯆꯣꯞꯅꯅꯤ. ꯑꯕꯦꯝ ꯅꯣꯛꯊꯣꯔꯛꯏ. ꯖꯤꯠ ꯆꯥꯗꯦ ꯂꯥꯏꯃ. ꯑꯗꯣ ꯇꯣꯟꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯇꯣꯟꯗꯣ ꯍꯧꯖꯤꯛꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ. ꯕꯕꯥꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯏ ꯍꯥꯏꯔꯛꯏ. ꯍꯣꯏꯅꯦ, ꯑꯩꯁꯨ ꯌꯥꯎꯔꯤꯅꯦ ꯄꯨꯈꯠꯄꯗꯣ. ꯑꯦ, ꯁꯦꯁ, ꯌꯥꯗꯦꯀꯣ. ꯑꯗꯣ ꯇꯣꯟꯅꯗꯤ ꯀꯩꯝꯇ ꯄꯜꯂꯛꯇꯦꯅ. ꯁꯣꯅꯣ ꯆꯨꯔꯤ ꯑꯣꯏꯔꯝꯅꯤ. ꯐꯔꯦ, ꯆꯠꯂꯁꯦ. ꯅꯣꯏꯗ ꯑꯗꯨꯒ ꯈꯟꯅꯔꯁꯦ. ꯇꯥꯃꯣꯒ ꯑꯩꯒ ꯇꯣꯟ ꯂꯧꯔꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯅꯪꯒ ꯆꯠꯁꯤꯔꯥ ꯈꯟꯅꯔꯁꯦ. ꯌꯥꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯂꯧꯔꯒꯦ. ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯃꯗꯨꯃ. ꯑꯁ, ꯍꯣꯏꯁꯦ, ꯏꯃꯥꯟꯅꯕꯉꯩꯁꯨ ꯂꯥꯛꯑꯅꯤ, ꯆꯠꯁꯤꯂꯣ. ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯔꯇꯤ ꯇꯧꯕ ꯄꯥꯝꯃꯤꯁꯤꯅ? ꯃꯔꯝ ꯂꯩ. ꯃꯔꯝꯗꯨꯅꯤ ꯍꯥꯏꯌꯣ. ꯅꯪꯁꯨ ꯆꯥꯟꯁ ꯐꯪꯂꯅꯤ, ꯑꯩꯁꯨ ꯐꯪꯂꯅꯤ. ꯑꯦ, ꯂꯣꯏꯔꯦꯍꯦ. ꯂꯣꯏꯗꯦꯔꯣ? ꯑꯅꯤꯗꯨ ꯀꯥꯗꯒꯤ ꯊꯣꯔꯛꯏ. ꯖꯦꯀꯣꯕꯇꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ. ꯑꯕꯦꯝꯒꯤ ꯕꯥꯔꯗꯦ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯄꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯖꯦꯀꯣꯕꯅ ꯃꯅꯤꯡꯗ ꯏꯟꯅꯩ, ꯑꯅꯤꯗꯨꯅ ꯃꯃꯥꯡꯗ ꯆꯠꯂꯤ. ꯔꯣꯖꯔꯅ ꯑꯕꯦꯝꯗ ꯆꯤꯔꯣꯜꯁꯨ ꯇꯧꯏ. ꯍꯣꯔꯦꯟ ꯑꯃꯁꯦ ꯈꯔ ꯄꯤꯊꯛꯑꯒ ꯉꯥꯎꯍꯟꯒꯦ, ꯑꯗꯨꯗ ꯆꯥꯟꯁ ꯂꯧꯍꯧꯔꯣ. ꯑꯕꯦꯝ ꯃꯃꯤꯠꯇ ꯄꯩꯅ ꯌꯦꯡꯂꯛꯏ. ꯏꯆꯤꯠ ꯃꯥꯡꯍꯜꯂꯣ ꯍꯥꯏꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯃꯤ. ꯈꯪꯗꯦ ꯑꯗꯨꯏ ꯋꯥꯗꯤ. ꯅꯪꯅ ꯃꯥꯡꯍꯟꯒꯦꯔꯥ ꯃꯥꯅ ꯃꯥꯡꯍꯟꯗꯣꯏꯔꯥ, ꯃꯗꯨ ꯑꯩꯒꯤ ꯁꯕꯖꯦꯛ ꯅꯠꯇꯦ. ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ. ꯂꯤꯅ ꯖꯦꯀꯣꯕꯀꯤ ꯃꯥꯡꯗ, ꯑꯕꯦꯝ, ꯍꯦꯄꯤ ꯕꯥꯔꯗꯦ. ꯑꯕꯦꯝꯁꯨ ꯅꯣꯛꯁꯤꯟꯅꯩ.
Thank you. mayamdu loina wispira e Rogerna chin khaktani chocolate tara piba mata orasu lerakane di khangunu Ericna ikaya Rocky-na ahibudi kainom lere mayamdu pulap puthoro kainu vai pirodana Rocky nokfe tuition chatpa saraga porakliba bag adudagi red rose ama lokturai aduga abem da pi abem su nokmi rose tu loge tawbaga Jacob na tak mullaga moshigi atragarino Rocky hairpa khatli yamba icham khudolne Jacob na shigi atrakhangdadi matungda bigano masa nupi nupa oibagi nungsi kudamne nahi tamlibana koina hojitagi hauna masi pinadaw nate mayamdo loina tumin lairami Rogerna farse changslo po asembasu order tawkrabane yorani mayamdu imungda changlai Rogerna Rocky da tapna khambal chawrini saunu bai Rocky na kokti fajana chapujani maise abe masing bagi pamira oyamni kaina as loide lo kushu kalunu Roger na abem da ingitore abem su gyantar duna tamo to lose Jacob su shawbu sungamda abem di yenglaga nang birthday ngasi nate ko chumi ko abem su wahai duda shwai lawi khumpham khangda tumina lei Roger na mane ngasi my birthday ne Jacob kaishu thawa sadana fare ai to lorage ado abem yo mem se senaramo ningsha nungsa yorde ai fate aino abem nokfe tawna oi tamo Jacob chatkre mayamdu nena tana sorsang hondoknarami Moses na shorum to honkige Eric na ngosaidagi sohon raise hoine masaksi ubada thi finding sakta tai abem na kari asuk fajakraba aigi crush nahi kyam fajardana Moses na nupi gi bapse fakraba aidi masak thi fajai haiki basu leite chumnagi pakhatpagi thi finding sakta oi hejabani abem du nokthora Pochai order tawkhibasing dusu deliver tawrami mahi enjang thongna bhotnarami chakpudi chakthongmina thongbirami shomdana Jacob amuk lakpaduda tondi kaisu khangdabanina tamo kidorage loisilo tonna na kaidano Rogeroida kaige Angraponi, Koklo Shiluro. Tondi ngakpana lori, maram sukhang banate, atubu loshilo harabanina masulo sinjarami. Shunita na, Aima, achauba, kaitore amgladi. Tolo gulakwane. Kailege. Jacob su upay lete, angang mayam loine rurabanina, oite bangang batarami. Abem ki birthday ne chak chana ne ye oh fare nang na muk thilak toina tro ai na thilak trade kanan thilak torige tonchu loishin balore dona thore tamo chalase Jacob na ke dana ka story moshukshiga Shunita na napi na ke dana napanang na ke habro ima ai sinpamse yam hainadabana lore jani ko punchije madugi maha soinauduna loi onthok bidore Shanitana bema chaluro oima
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯣꯖꯔ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯕꯦꯝ ꯊꯣꯔꯛꯇꯨꯅ ꯃꯇꯥꯔꯣꯏꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯌꯧꯕꯤꯔꯛꯑꯦ꯫ ꯇꯣꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯑꯕꯦꯝꯗ ꯇꯞꯅ ꯀꯩ ꯂꯩꯒꯦ? ꯑꯕꯦꯝꯅ ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯊꯥꯁꯤ ꯊꯪꯅꯧ ꯍꯧꯔꯛꯄ ꯏꯕꯨꯡꯉꯣꯁꯤꯅ ꯇꯧꯖ ꯁꯥꯏꯁꯦ꯫ ꯑꯕꯦꯝꯅ ꯇꯣꯟꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯇꯣꯟ ꯎꯕꯗ ꯔꯣꯖꯔꯗꯨ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩ꯫ ꯉꯁꯤꯒꯤ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤꯗꯒꯤ ꯍꯧꯗꯣꯏꯅꯤ꯫ ꯖꯦꯀꯣꯕꯀꯤ ꯆꯥꯎꯔꯕ ꯈꯣꯟꯖꯥꯎ ꯑꯗꯨꯅ ꯆꯥꯗꯧꯕ ꯁꯠ ꯁꯠ ꯆꯥꯔꯒ ꯅꯌꯨꯝ ꯅꯌꯨꯝꯗ ꯉꯟꯇꯥ ꯉꯟꯇꯥ ꯍꯟꯖꯤꯟꯅꯀꯣ꯫ ꯋꯥꯈꯜꯒ ꯁꯥꯒꯠꯆꯔꯝꯕ ꯔꯣꯖꯔꯁꯨ ꯕꯤꯠꯀ ꯈꯪꯇꯦꯛ ꯇꯦꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯑꯕꯦꯝꯅ ꯃꯥ ꯂꯩꯁꯤꯗꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯑꯦꯟꯁꯥꯡꯗꯨ ꯊꯣꯡꯃꯤꯟꯅꯩ꯫ ꯂꯤꯅ ꯈꯔ ꯍꯩꯒꯟꯕꯅꯤꯅ ꯄꯣꯛꯇꯨ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯕꯣꯔꯤꯁꯅ ꯔꯣꯖꯔꯗ ꯆꯤꯔꯣꯟ ꯇꯧꯔꯛꯏ꯫ ꯃꯇꯨꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯃꯆꯟꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯅꯤꯡꯊꯧꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ? ꯍꯣꯔꯦꯟꯗꯤ ꯒ꯭ꯂꯥꯁ ꯑꯃꯅ ꯑꯗꯨꯝ ꯌꯥꯗꯧ ꯃꯥꯜꯂꯦ꯫ ꯔꯣꯖꯔꯅ ꯑꯕꯦꯝꯗ ꯏꯟꯁꯤꯜꯂꯒ ꯈꯔ ꯌꯥꯝ ꯄꯤꯊꯛꯀꯦ, ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯁꯦ ꯑꯩꯅ ꯊꯤꯜꯂꯨꯗꯣꯏꯅꯤ꯫ ꯕꯣꯔꯤꯁꯅ ꯑꯃꯨꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯔꯣꯃꯥꯟꯁ ꯇꯧꯗꯅ ꯀꯤꯅꯥ ꯀꯠꯅꯅꯤꯀꯣ? ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ꯫ ꯃꯣꯁꯦꯁꯁꯨ ꯇꯞꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯤ꯫ ꯊꯛꯂꯒ ꯉꯥꯎꯈꯤꯕ ꯑꯃ, ꯁꯥꯎꯔꯒ ꯐꯨꯗꯔꯛꯄ ꯑꯃ꯫